Tani Imphal, Ngangom Kiran Pau Pajari, Ahan Badamaru Eva Pau. Manipur COVID-19 ki film lube hanjalak tunang arang di khwaidi ki wang namyo ikulhum doi shiki, songa Manipuri thoina positive oiki. Manipur da pressure swing absorption oxygen plant ani lingna ba masak matum sing pirak pada Mukhyamantri N Birena Kendra Sarkar bu thagat pongdok li. Amasung leba asidang COVID kana wo case lak ani lising hompu taret ki mathak thangna ki. Laiwak asida COVID-19 ki laichet amo hana sandor kliba sigi yenglaga section bo wat pagi thong sing tok pina ba hajari COVID tagi ngak thong nana ba section thorang kudimak ngak na sapiyo aduga ahan ba dose ki vaccine kap khroba mi singna matam chan ani shibu dose ki vaccine kap thok piyo asoy ngam thok tana ba makhada hajari ba niyam singa singak na sapiyo face mask upiyo social distancing ngak na amaga phut taruk lap na leibiyo mai mit amadi khutsa toina hamdok tuna taru tanana thambiyo COVID-19 dagi ngak thong na ba tangai phado sana kanglon sing ngak na sapina ba Lok Sabha ki MP Dr. R.K. Ranjan na appeal tawruduna hai Miyambu Dr. Rajkumar Ranjan Singh ahakna kokno na khuramjari nungsijaraba ireibaksa Singh tamthiraba COVID-19 gi laisat asidagi kanjalabgi damak aikoi punamak amuk hanna section phirap lominasi tika thagarbasu aikoi khudingmakna face mask soidana upiyu Mi amagi marakta phut taruk lapna laiminasi hand sanitizer sizinasi hand wash natraga sapon sinaduna khutsa sengna hambagi hainabi ama laiminasi laichet asidagi ngakthoknabagi damukta matam gi oiba sarkarna lepa sana kanglon singado aikoi punimona ngakna saminaba haibasina laichet asidagi kanjarabagi achouba pambaini haibase aikoi matam punamukta ningsingminasi aikoi khudingmak covid laina dagi ngakthokminasi miyambu amukka hanna khuramjari Hauzik mapung oiba pau Manipur da COVID-19 ki film luba hanjalak tuna ngarang di khwaidi ki wang nami kulhum doi shiki songa marifuni thoina positive oiki Rajya ki haksal vibhag ngarang thoki ba serol amada hai hauki wapung kunmari da mi lising ahum subna hum putra manga test awuda mi songa marifuni thoya du positive oiba thana ki bani masig loinana apuno positive case ki masing lising ni fuma thoi sani hum manga sure Sikiba miyo singadu ki manungda Imphal East amasung Bishnupur dagi taruk Imphal West dagi manga Kaksing amasung Thawbal dagi ani Surasanpur amasung Ukhrul dagi amamam yauri Masiga loinana COVID positive oiba sikiba mi gi masing satru kuntra manga chure hairiba matamasida miyoi sahum nifu taret naw phaglaki Masi tharaga apun ma naw phaglaki ba masing lising kuntra humdoi sani pantara humdoi shure naw phaglaki gi sang sada marfuma thoi dasmik mapan mari dhan tarakle Hauzik Rajasthan COVID-19 na active case lising taruk chani pantara tarit leiri. Manipur da pressure swing absorption PSA oxygen plant ani lingna na masak matum sing kendra na pirakle polam singadu ngarang numidang waram aeroplane da puruktu na Imphal thunglare. PSA oxygen plant ani adu Surasanpur amasung Thawbal jila da lingada bani. Kendra ki Health and Family Welfare Mantralaya ki Tengbang galona na plant asi lingada bani. Polam sing adu galona na oxygen concentrator tara su puraki. Surasanpur da lingada ba oxygen plant asina minute amada oxygen liter sani puthok ngamgani aduga Thawbal lingada ba oxygen plant asina minute amada oxygen liter cham ga chang da puthok ngamgani purakyo polam sing adugi manungda air compressor air dryer air receiver oxygen storage tank air pipes cable tray electrical power panel amasung servo voltage stabilizer na sing bu yauri polam sing asipirak pada Mukhyamantri Nongthom Birena Kendra Sarkar bu thagad phongdokli Mukhyamantri na hai oxygen plant ani asi lingadar wafam singadu Rajya Sarkar na hanana sem saba hore namit kharani ki manung da machine sing install taw loiduna thabak haunana bohana gani oxygen plant ani asina Rajya sida medical oxygen wat pagi samasa mayok naramadu ko anbada saungna mating oirgani paw ki marak thatna ateno break ama Cancer hairiba laina asi matam sana diagnose tawduna layeng thokpatangai fade masida COVID-19 na apanba oheloitabani maram asina American Oncology Institute na COVID-19 gi chatna kanglon sing set na ngaktuna diagnosis treatment amasung care anaba sing da leptana phanghanjari asoyangam yawdan layeng nabagi damak infection control tawba anaba amasung staff singi regular screening social distancing PPE kits access control amasung hygiene maintain tawduna adongi anaba soidana phahanbada asoba thodang lawnaba leizare sajiwa central jail manak khabai soida
American Oncology Institute Babinai Specialty Hospital Kudakta Pau Phongnanaba 700-561-6882 asida call tawbirau amadi aikhoigi WhatsApp number 60093070056 asida text tawbirau Hauzik miyam na mayoknariba laina laisat COVID-19 ga mari leinana hospital da chatpagi mahutta isa-isagi yumdagi doctor singa online da tathokasin yanana bagi damak e-sanjibani OPD ayuk pung tara dagi nungthil pung mari phauba nongmaising amadi suti nataba numisingda kudong chaba si thamjari yumda self isolation tawduna lairiba COVID patient sing yauna miyamna e-sanjibani OPD da telephone da wari watai sanana bagi damak smartphone natraga computer laptop tablet sing internet ki matengna OPD doctor singa tananabagi kudong chabasi lobiyu hena akupa marol ki damak 0385244123 da pau phaubi paujin jariba state mission director national health mission manipur Taviriu policy Akasvani Imphal lagini Laibak asida ngarang COVID kena wo case lak ani lising homputar ki mathak thengna ki hariu matamasig manungda nongmada khwaidi ki yamba chang oina COVID ki anaba lising mari chonga kunapan sikhi bagalaina laina asida ki sikhi mi gi masing lak ani lising mar phumdoi hele hakselam sung ya fiyumbal mantraloy na hai hakyo pung kunmari da COVID kena ba lak ohum lising mar phumapan naw phaduna khwaidi ki yamna naw phaki banamit oi bagalaina laibak asida laina asida ki naw farapug sang sada mar phutaruk 10 ani ohum yaure Hojik Pawuda Miyoi Koti Ani Lak Taramapan Hena Laina Asidagi Naw Fakrai. Leba Asida Hojik COVID-19 active case Lak Kunsani Thoi Lising Kuntaruk Hena Lady Masi Apunu positive case Kisada Tarani Thoi Dasmik Taruk Mangani. Imphal Dangasi Pongo Pause Singmaro Pausing in Hojik Maibam Dwijamani Lere Dwijamani. Thagasari Kiran. Manipurda Amukta Wikidriba Mawangda COVID-19 na Mi Kolumdoi Shen Krehaba. State asida oxygen sizinabagi sab saba masing haiba ngamdre haiba madi AMG narega gi phan yenthok hanbinaba high court to wakat khibagi pawna Imphal ngasi phongba paw se singi maroi pa pawina phongnari miyoi kulumdoi sidona state asida nongma khakta da khwaidigi yamna siba numit oire haiba paw People's Chronicle da banner headline tawduna phongli record oina miyoi kulumdoi lekhidre samnga marifuni thoi positive oire haibasuna sanali bakta banner headline tawri Kolumdoi siduna khwaidagi hena yamna siba numit oiri haiba paw sangai express manipuri da ahanba headline tawduna phongli state asida record oina kolumdoi sire samnga marifuni thoi nauna positive oi pathengare haibasuna morning bell da ahanba headline tawri manipur da covid na khwaidagi yamna district nipan gi mi kolumdoi pung kunmari asida sian khre mioi samnga marifuni thoi na positive oire haiba paw irei bakta ahanba headline tawri Amukta Wikidriba Mawangda COVID Laisana Manipur da Miyoi Kolumdoi Sien Kre Samga Maripuni Thoi Nauna Positive Oiba Thengare Haiba Paw Isel Express ta Ahan Headline Tawri Record Oina Pung Kunmari da Mi Kolumdoi Lekidre Haibasuna Pungna Phangi Ahan Headline Oire Pung Kunmari da Bharata Mi Lising Mari Samga Kunmapan Sikhi Haiba Paw Sangai Express English ta Ahan Headline Tawduna Phongli COVID Laksinaba CMna CSO Singa Virtual Meet Pangthokre District Anida Oxygen Plant Install Taunaba Equipment Sing Concentrator Tara Thumlare Haiba Paw Narol Ge Thaudang da Banner Headline Tawduna Phongli Mifum Khuding Mangna Sesal Thaurang Singang na Salabadi Sibigi Sang Hantarakani Haiba Paw Hiyalan Paw da Ahan Headline Tawduna Phongli State Asida Oxygen Sizin Nakibagi Masing Sabsana Haiba Ngamdre Haiba Paw Imphal Free Press ta Ahan Headline Tawduna Phongli Ministry gi pautak matungina AMG narega gi phan yenthok hanbina ba high court ta wakalakle haiba paw huyalan pawda anisoba headline tawri Assam da black fungus na miyoi ama sian khre Rajasthan da di laisatni lauthokre haiba paw ama Isel Express ta anisoba headline tawduna phongli pawasi atai pawse singi ahan balamai da suphonari kiran Thagachari Dwijamani Loiselakpada COVID-19 gi ngak thongnaraba face mask upa puttaruk lapna leiba Khut Samadi Mai Mitaru Tanana Thamba Haiba Achambathong Ohumasingak Nasapinaba Amuk Hananing Singjari Aroi Badamaru Pau Amuhanna Manipur COVID-19 ki fibam luba hanjalaktuna ngarang di khwaidi ki wang namioi kulhumdoi siki chonga marphuni thoina positive oiki Manipur da pressure swing absorption oxygen plant ani lingnana ba masak mathum sing pirakpada Mukhyamantri N Biren Kendra Sarkar bu thagat phongdokli amasung Laibak asida ngarang COVID kanawo case lak ani lising homput tarik ki masak thengna ki pawloi jere